mayamdana amata thingba piba ngamdaba akhoi Meitei khun ngaksaraga akhoi kitang isagi protection hoina ba na akhoi yum gi ahal laman angang sing loina maki protection hoina ba haiduna khun nga pai bungi pasing jina tawri ba sida akhoi na moibu phana na ba na hujik changjala iba se akhoi na sungya ya banga moi ha ngasi akhoi na tang 35 February gi tang 35 sida ngasi akhoi na phamjari ba ngasi gi wakat mi phamasi ga mari leina na ai shamak to dusra sina kon ba jaga dagi to wang lekai mahila mandil gi maira pai bi gi secretary ama oina phammi basidi mayam top dusra khabam apun bagi oina phamjabani ngasi gi mi phamsida akoina tawjariba protest asidi atai ke amtanate akoina hauji president lu charai ba sisu akoi sagi oina akoi isagi hakko isana phanana bagi damakta akoi leiri ba sarkar asi fasana mawung marin tana ama sinbiraga ni khangde sindaba ni khangde tawraga sarkar ama lehalaga adugi makhada akoina leiba pami president rule je akoi thamba sung pam de habasima akoi hamada thamjari aru akom badamo Kuki na popi plantation tawbasi akoi sunya ya ningde masina maram oiraga ngasi akoi leinariba lan Kuki akoi ga sonariba lan sigi mafam sida salaga akoi gi leibiriba security na khangde central force na ni khangde takhai bi bagi mahutta akoi gi leiriba lekai da leiriba akoi khun ngakpa ibung yupa isa singbu phadagi hoji koi thi base akoi sunya ya ningde maramdi makoi na ngakpi sembidraga di ngasi akoi gi landa akoi na ngasi changjali se khun ngai ba mayam sina akoi ngakpi bagi akoi ngasi leiba ngami bani na tragati akoi na so akoi leiriba Meitei sing je akoi mutlani Kuki na tawba mayam na amata thingba piba ngamdaba akoi Meitei khun ngaksaraga akoi kitang isagi protection hoina ba na akoi yum gi ahal laman angang sing loina maki protection hoina ba haiduna khun nga pai bungi pasing jina tawri ba sida akoi na moibu phana na ba na hujik changjala iba se akoi na sungya ya banga moi ha ba se thamjari Hau biro